Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lawbirasi Tingkhanggi Leirang 94 suba tangka Mangda phawba mangludaba wahaidu laijagi machilmakna hairakliba wadu tabada punsibasu hena thawai lupsina laijagi chinbalduda yengi magi makhutta yalakliba laijagi makhuttusu tapna lawthoklaga punsibagi khut aniduna jajet paishilai Chinbaldagi hanglakliba wadu paukhum piningbana masadu tofam khangdre punsibadi adubu laijagi mamittu adumak ushili mamittu ushilaga hairakpa wahangdugi paukhumdu punsibasu tablapna khumlai Nusi, yam nusi. Matungdadi adugumba wahang hangano. Aduga aigi thamoisina nangba nusibagi chang onba ngamloi. Ichilsina nusi haiba phau pamuje. Laijadu handakti makha tarakhidre tumina amuk laikhre laijana pakhum pirak tabaduda punsibasu pishumani du sukchilaga talapna kaurai. Angang macha. Laijadu mamang oiramali handak sukhumlakhidre punsibasu laijagi mamaiduda yenglaga makhuttu hena chetna paisiladuna yamlemna hairai. Nangi chinbaldudagi adugumba wahangda tagani haibagi thajaba leitrabasu manglanda nangi chinbaldudagi adumna hairakpadu tabada angang macha ai khongse thangduna chatpa ngamdre nangna sumna tawraga ai karamna chatkani chatloi nanaktagi khongpham amata thangdokloi nangbu yengduna nangbu nusiduna nangi nanakta adumak lengdana legani Asi hairaga punsibadu makut namaduna pocket phone du lokthoklaga ningthemda call tawi ningthem su paikhalai Hello sir punsibadu khonjaldu tablapna hairai Ningthem kaka halaba Halakri sir Phare dudi kaka laga wari sanarse ai ngak leraga thorke Hoi sir Asi hairaga punsibadu phone du kakthatli aduga mona kande thami Makut namaduna khungupdu lokthoi aduga phamungduda tapna kakhatlaga laijagi manakduda tapna tumthai Makut namaduna makoktu haifet ngaklaga chepna tummi aduga laijagi mamaiduna munna yenglaga lei Ngehak leiraba matung punsibasu ithakre ani du chapmanana tumthakre Laijasu longna tumlambadagi masadu inglakpagi masadu sukchilaga punsibaromda onsilai aduga gyanmen tada punsibagi thabak mapaduda sumchangsilai Punsibasu laijagi masana thenglakpaduda ngauri mittu pangthorai laijana sukchilaga magi manak nakshina leirambaduda momon minok amaga loinana laijagi makhuttu thadoklaga laijabu chetna konsinbi anidu gyanmen tadana tumthakre pung nipan muktarakpa duaidu laijadu mit singlai mamittu tapna pangthorai Punsibagi thabak mapaduda mamaidu upsilaga punsibagi makhuttuna magi makhwangda chetna kolaga leirambaduda laijadu mamittu khanglaulaw thorai aduga machindasu khangai hairai Kaintorshiba laijagi khonjalda tabada punsibasu mit khangsingi mamittu irum yengtharai Laijadu mamittu lakthoklaga mangondi yenglaga leirambaduda punsibasu khangpre khangi khangini Laijasu ithak thakatna Aeroplane manungdasu phamung yawnabra Laijagi wada tabada punsibadu tik nokladuna tablapna khumlai Sidi aeroplane ati yumdani Laijadu pisumani da sukchilaga Ha yum yoreba Mahausagum laijadu punsibabu inthopte punsibana yengtharakpaduda michana bisungamjade ikaiba fawi mamittu khangu ushilaga makhutuna punsibagi makhutuda pairaga Dada se kolisam thado Yum yordi ai hawdorokpa kaidoge Punsibasu gyan khangta tai kolibadu sathado Punsibana thadokpaga laijasu fukhawatli aduga kadugi koibadu yenglaga Dada siro bengure haise Punsibasu tapna hogalaga O asi hairaga laijadu punsibada tingak yenglaga Dada aina sida leiraga tawdushe kainu Punsibadu thawa sadana khumlai Nanglo ayo ko chatminadoini ai di kemta sukhangdana khangdrasu aigi nakta sum leidini Laijadu masadu ipatpat thai punsibada muktang yenglamlaga phamungduda muk tumthakre punsibasu laijada yenglaga yamwarbro Laijasu tablapna khumlai wade mangda kana uramino Laijadu punsibada khangyeng punsibasu phamungdagi kumtharaga litliba furittu lawthoklaga Hayuni kananoba nangna mangda uramido Laijadu mamaida walomda set leithoklaga Kanano murame
haidokpa yade. Punsibasu makha tarakidri nokmi tauraga warido amada sathaidokduna. Phare nasado ipat pathari dolu chathoro kai no chana tausi. Laijasu mamaidu sat leithoklaga ingagakna. Kadai danu lujaduise. Lao ai take. Asti hairaga punsibadu washroom adomna chatpa hawi. Laijasu phamungdagi kumtharaktuna punsibagi matung inai. Punsibasu isingdu thabiramlaga mapanda thorai aduga setliba khangraudu tawal ama hongdokpa honaringai tanjadada ningthemdu mahausagumi koidana roomgi thongdu sat hangdorai. Punsibasu khangpre khangi mamaidu sat leithorai ningthemsu gyan khangda tai. Sorry sir. Asti hairamlaga ningthemdu mamaidu sat leithoklaga chatke tawi punsibasu yam thuna hairai. Kaino ningthem ngai khone. Ningthemsu mamaidu leithoktabi chap lepi. Kaka hala horbo. Hoi sir. Numidangi chakti kamdoba. Ngasai ni loikrabani sir. Thangnaba room da leiram ai lake. Hoi sir. Nui madam se kem charakri chakto hanam ta thelo. Hoi sir. Ningthem su chatkre punsibasu khangraudu hongdoklaga towel da setlaga thangnaba room da changlai. Chawbaga ningthem ga su phamlaga leirami ahumdu phamina duna wari sanari. Asomda laijasu lojaba loiraga thongdu tapna hangdorai punsiba leiramdabaduda tapna thorai. Luja thokubdanara kairino masadu itete khatpagum tawi. Lagesu chen hangdoklaga firoldu sasase chili aduga sofa dudang yekfam tharaga sorama sangna hondoklaga. As onthokpagi mangamida taibangdaga oiradi mi sinagadaba wafamni. Asi hairaga laijadu mangdu ningsinglaga makuttuna mamaiduda khumjilaga. Dadana chalage hairaga aina dadagi makhwangdaga kolaga ai nungsidrabo kaina hangi yami kai. Wahai si hairaga laijadu makhongdu pidring kawi amuk chaplepi kadugi akoibadu yenglaga. Dadadi kadaya chakraba hojida sida leiramdaine. Asti hairaga fukhawgalaga tafing chenthoraktuna thongjin mayadida chapleplaga thongdida munne yenglaga. Haima si thongsidi kamaina hangdoktiba ai thanda kasde thanamlaga mana kadaidunu machalise. Asi hairaga laijadu thongduda drang thiladuna masadu yam pakhatna peri punsibabu kawi. Dadao nang kadaidu leibano. Punsibana khumlaktabaduda laijadu pakhatpa sum hengalai thongduda ngaraga wakhalda sukhali. Kaino tadrisibo aibu moi benguri sida thanamlaga chatkrasalo. Ai phone toge. Asti hairaga laijadu phamung tharibadumna chensilai phamangduda chapleplaga. As aigi phone duna kanana paikraba adusu dadana puraga chatkhajalo soidre aibu mapam sida hungdoklamlaga moi soiduna chalamnani aidi kamdongni. Asi hairaga laijadu phamung machiduda khangpam phamthai gari khalakpanu khangde kaplibadu chap amuk leplaga. Dadana inungsi haidudi mana ibu thadoklamlaga kaidongda chatloi kaigino aina dadahudabaga isada leifam khangdaba mutawrisibo. Laija haibaki ganbi wakhalda panghanna khanjingano. Dadase hana sathiba malamasu hojikti yam pharabani. Tanjaduda monanigi mayaida leiriba punsibagi phone du call lai laijasu khangpre khangi mondu sat haigalaga yengi punsibagi phone oirambaduda. Dadagi phone di si leirini aduga mana kadaida mu chatkraba. Wakhal khallingai call tatkre. Haima amuk lepkreni. Dadasibu kadai chatkrijano ai sumsang ladine urau thorau kongni ko. Hairingai talaktuda phone du samuka tawshilai laijasu handakdi phone du oklaga nakongda tapna thammi hello su haide tumina lei nupi amagi khonjalda. Sir nupi gi khonjaldi tabada laijadu mamitu khangsuk chili asomna nupi du sumaka tarai. Hello sir ai lai thongam ta hangdok piyo. Laijadu matho marang khangda brang hekta saugalai. Thong hangdulaga nang kaidogino sir dai nupani nangna thong hangdu hairaga ai nekta hangdokadra. Nui hana pangya yaramlasu hojikti yaroi thamo yare. Asi hairaga laijadu phone du sat kaktatli aduga khoi saunana phone du phamungduda laktana langsili aduga machindusu murum soli. Ai khoi heklakpaga thong hangdu haisibu dadagi nupi oizalo. Natida numidangsidabu nupi mana ai lai thong hangdu gaina. Machinda sum soladuna mamaido amuk fat leithoklaga punsibagi phone du da khangingi. Punsibana bazar chatlamdaida namfuda kapkiba photo du wallpaper da chongthoktuna leirambadu ubada laijadu nokmi photo du yengduna lei
asomda punsibasu ningthemga wari sanaramlaga roomda changlaki. Laijadu famung mayaiduda famlaga leirambadudha punsibasu changshilakduna laijagi manaktuda famtharaga chaklamabo charoslo. Laijadu khumde punsibada mamittu faini yenglaki punsibasu laijagi mityengduda kaidorage nasadu yam wana suri chakra charaga patharu. Laijasu sorama sauna hondoklaga asawbadu fathai mamaidu punsibada sungon onthokte tablap khumlaki. Phone torambane punsibasu makhoktu chatharaga kanana aina khangbro nangi phone nu pin torokbo. Laijadu isau langlap khangai hairakpani laijagi isaududa punsibasu khangpre khangi bisumdu khangjuk sukchilaga ngakchanei. Wa makha taramdana phone du sat paikhalaga yengi nokfit tawraga call back tawi ring amani chatpaga paikhalai. Hello Malay Sir ai changlamani call tawbusu nupi mana paire hojik sir gi geta leire. Oh okay ai thorage dudi asi haraga punsibadu phone du fatkaklaga mamai du laijada fat ongthoklaga mi atopanate ekoi staff ni laijadu khoisau na khangai hairai haijelo haijin manati nangi firo khar puro haikibni thajadraga ekoi ni thoslo thajagira thajaroira numidangda nupaga nupigo na bayade aigiri thoidokte dada chatkibe yaro. Wahai si hairaga laijadu punsibagi makhutu khangpai paishilai laijagi khamban mamanba wahai kharadu tabada punsibasu gyan men tade masadu tarang chatli mamittu khusdilaga laijada ngakni yenglaga kai haiba hujikido ho numidangda nupiga nupago na bayade haiba. Punsibadu nokfit tawi aduga laijagi matawduda khangsinadabi saraga hangiyauna hanglai. Numidangda nupiga na bayadraga aikoi ni kamtara leminarsidhi si kaidorage chap manadro. Punsibagi wada tabada laijadu amuki hena saugalai sauningbagi mayaina haine hairoi khangnani sautokshilai. Kamai manariba manade madi dadagi kanano kanamda oidi aduga aidi dadaga luhongbagi kamtada leminariba. Punsibasu hande laijagi matawdu yengingbagi karan sum tashilai. Aikoi ni luhonglasu pakhang laisabi orisidi aidi kashum kaidaba khali. Laijadu makoi marin propok chakpa haibudu oire mamittu fairap yenglaga punsibagi khuttu khangta thadoklaga khudombiduna punsibagi mamaidura thilaga yam sauna hairai. Dada nang punsibasu mamittu khanglaw law thoklaga yam monba malaga isong api oiramine. Tumina leiba mina sarakpani henmani isau tawba ayam sawlakona haisini. Laijagi adugumba matawduda punsibadi thamoi accident thokle ngakpasu fawi masadu haraubasu fawi laijagi khambanjaba matawduda machi lengbasu ngamde laijagi mamangda nokpa ngamdabagi mamaidu laithoklaga thik thik noi. Tanjaduda me leidusu amuka call tawshilai laijasu mamitu phone da khanging yengi punsibasu makhut namada pariba phone duda munni yengi. Laijadu punsibada amuktang yangkhalaktuna saurakna hojiki nupidora. Laijagi mawongduda punsibadu thaushadana mane nungairoi amta thogigese. Laijadu yam sauna phone duda khudombi thiladuna yareko aidi yaro haisini hek thokpa dengono sukok korkono phone dus paigano hek parba phone dus pung chai chai khango. Masagi apamba ningakpa wakhalda arepa oizaba kanagisu wa tadaba wakhalda kitang phongdorakpada thabak oina pangthokpana hanba punsibadu magi angangduna khambanjaba matawduda nungsiningai tawrakpadudi asomda dadagi pukning wakhaldu khangti te thakre kemta tawba ngamjade. Masada paliba kayat khudimak magi angangna khudum chansinbikre mamittu ikup kuptabi laijada chumring yenglaga lei. Laijasu punsibana dumna yenglakpaduda ngasai makai hungatlamba nungshittu khanglep lepi gyan khangta tai masadu tawfam khangda mamaidu nontharaga punsibana kari khankrabano khaluduna wa semdorai. Dada naibu lana khalamale aina haidi numidang oibanina mina lana khankidra khanbagini yam chaninglaga chalo aidi yumda hankradamni sumai tawdoiradi ai imaga babaga seba tawraga leizaurage aina thinglubase ai lali. Asi hairaga laijadu phuk hogalaga phamungdagi fanchong tharaga prap thokre. Laija chatkibaga punsibasu gyan khangta tai machindu fairap chinglaga nokladuna makhuttuna thamoi mapaduda nalaga angang macha nang adumai torokano nang dadagi thamoise puthangamdre khanglum tharai. Asi hairaga punsibadu ningthemda call tawraga melaiga unaruna ba haikre. Asomda laijasu ayuktagi kemta chadabagi masadu hairang tawduna chatlaga thongnau mapaduda khoisaunana lepi aduga badardu nakanda chingsinduna thami
Amamba marakta liri humliba pukning nungsihanba ngamba ayingba nungshituna masa pumba fuhali aduga wakhalda sukhali. Kaino aina tawrisibo dadagi apambada aina thingfam thokpro thokdeda ai yam lali dadana haibisu sumi luhonglabasu pakhang leisabi oi dadana aibu nungshirasu aina di mabu nungsibangam chap lepi machinduda haidokpa ngamdra male amu tablapna hairei. Kaino haiba ngamdrisibo kaino aigi wakhalse asuk yamna charangnarisibo nahange sumanade dadana inakdagi lapkidra khanbada aina sugamna kirisina karigino dadana nupi atopa ma unakini khanbada aigi thamoisidi yaningdrise karigino wahang mayam sigi pakhumse karino aina hanglibo wahangsi kanadano. Asi hairaga laijidu mamaidu sat amuk leithoraktuna makoktu haifet chaptharaktuna punsibabu tumini yengi. Punsibadu phone wari sanaraga leirambaduda laijidu amu khangsaw sawgalai mamaidu yam thuna leithораklaga machinda khoisawnana soli. Kaigino askyamna sawnglisibo minute ama fawba aigi mitsida dadabu dana leiba ngamlaktrise karigino aina sugamna khambalisibu aigi thamoisida dadabu nungsiba phawrukliba haibidura. Tanjaduda punsibadu thongdu sathangdoi punsibana thong hangdokpa makholduda laijidu gyan khangta tai mamittu khanglaw lauthoklaga tafing chensilai aduga punsibagi tungda satlepi. Laijagi mataududa punsibasu laijibu nungsiba khangen hengatli mamaidu sat leithoklaga laijagi makhutu tap pairaga chingkhattuna lengjumda lengkonbiraga makhut namaduna thongdu hangdoi. Laijasu punsibagi mataududa tingak yengi ningthemsu punsibaga laijaga leiramliba fibamduda khangprek khangi mamaidu sat nantharaga makutta pairiba khawdu sat thangalaga sir meleina tilambani laijadu ningthemoi rambaduda masu kairi makuttu thangalaga punsibagi makuttu lauthoknaba honai punsibadi machi lengde tausadana nokmi makut namaduna ningthemdagi khawdu lauraga chak thiraba ningthem hoi sir kakaga chaba horomo ekhoi kumlaagi hoi sir asi hairamnaga ningthemdu chatkre punsibasu wahai amata haidabi mamaidu yam thuna leithoklaga laijabu puduna changlai aduga phamungduda makhoi ani chapmanana faminai laijada kolibasu thadoi aduga ningthemna piramba khawdu laijagi tampakta thamlaga nangi firolni thamjinjaro laijasu khoishawnana khawdu fat inthoklaga ngasai nupiduna purakpa natra seloi. Asi hairaga laijadu phamungda satka khatli punsibasu nokfet tawraga khawdu tapna khungatli makhada tariba firol singdu khamjin hairei. Nupiduga aiga unarubasu nate kaiginoba nangna jam sawnanglido kanadise chak chathurase. Asi hairaga punsibadu mamaidu satle khalakpani ngasaidagi masadu nehetpa yaba nehetlubaga chakhawda kemta tadabaga laijadu masadu lektharei mamitu uirum tawraga tapna tumthaki. Punsibasu laijagi mataududa pakhana phamungda fan chongkhalaktuna laijagi mamaiduda tap pairaduna laija kaidorgese mit panguse nang kaidorge laijasu mitu haifet pangthorai punsibana thawai wana magi mamai nakna lerambaduda mamitu uirum tapna khumlai kaisndaude nasadu yam warabo wade haibagumna makoktu hairei punsibasu khudangda siriba gariduda pung haifet yengi pung 10 taramgadore. As matam sidi thengine ngasaidagi yenaringaida kemtu sadi yumdagi cha thalakpadusu plan manungda loina hidokre chakhawdu ihang hanglamani kesum tawrise nang kemta chadabagine ngahak leramu ai chak loruge. Asi hairaga punsibadu fukhawgalakke tawi laijadu pakhatna punsibagi khuttu khangpa faraduna dada ai chak chaningdi nang chatkino ai thanda thanamgano. Punsibadu mamaidu amu khangonon silaga laijagi mamaidu tapna nalaga yam nungsini yenglaga hairei. Se ai kem chaloimi nangbusu nathanda thanamlo pakhat kano ngam chakhumda nangi chak lauruge laijadu oina na hairei adu satkino punsibadu laijada nungsina yenglaga wakhalda sukhalli ngasai mamangda jerolon bada haikiba wahaiduga haifeti manaine taibangda haibagir karino ai nungsidraba haiba wahangdu khaktani yaudriba adu tanga hanglakladi khangadabani ichinsina pena amta khumge tawbani adubu taibangdadi adumak tumina lekido mali. Asi khaladuna laijada mukyinglai laijadu mamitu ishalaga leirambaduda punsibadu laijagi makhuttu tapna thadoi
aduga fu khawgalaga chatke tawbaga laijidu mamittu khangpang pangthorei mana haibi yade haibagi warauna hairei dada lone yamna chaningra chalo chalo aigi nakta sungchang changbirakanu dada na dumain tawradi aidi yumda hankhradawni laijagi wataduda punsibasu khongthangduna chatpa ngamde phamung machiduda mukfam tharaga phone paikhalaga ningthemda muk call tawi ningthem chakto nang madam gido room doina puro noi madam se kemta chadabagi masase lekthare hoi sir purake asumna phone du thamnakre aduga punsibadu phamung mayaiduda famlaga laija se hogalase chakitang chana batokse laija su tamna hogali punsibana mondu thangjilakduna makoktuda ngahali laija su makoktu nga tharaga fami aduga mamaidudi lukthai punsibada yengba ngamjade tanjaduda ningthem su laijagi chaktu puduna changlai sir madam chaksida leire punsibasu prap tholakduna ningthemdagi chaktu lawi kakali chak chahorbo chaba hore sir matomda chaba nungairoi chaminaruro hoi sir ado hayengsi sir karomda han chatkani molda han chatkani aduga hotel da mulake hoi sir asi hairaga ningthemdu chatkre punsibasu mamaidu sat leithorei laijadu makoktu cheptharaga yamwana yenglaga lerambadu ubada punsibadu chaplepi ingakna kaidorage punsibagi wada tabada lotna huralaga yengliba laijadu gyan khangta tai masadu ithak thakkanna mamaidu sat leithoklaga kai kasum tawde kainoma yenglambane punsibasu nokfit tawraga changsilai aduga phamung machiduda famladuna chaktu phamung machiduda thamlaga fukhawgalaga chakki laijisu punsibada yenglaga sum yengning halise kaigino dada ai ngawre ai pungaw ngawre kaino aigi koksida khaliba wakal mayam sibo dada kaigino nangna ibu pungsum sumlise ai dada bu nungsirakadra yam pakhale aigi thamoise yam khambale dada adubu ai dadagini haibada matik yamna chadi dadagi mafamdasu hairoidaba ngangloidaba kaya ngangkre miyoibana taba ngamloidaba kayasu dadada haikre mikuptuda dadana aibu kari khalamgani tasingna ai nafamdi yamna lankre dadagi asingwa saktam khangludabana ngihaki pendaba mayamduna pumnamak ngamkhibane dada ichilsina faw lale haizaba ngambagi pangal leitre dada se nya katho laijisu khangpre khangi mamitu tratra khaplaga punsibadi yenglai punsibasu charu haibagumna ingit tawrai laijisu mayadu kathoklaga chaktu chana mamittagi mapidu tap tarai punsibadu laijida munne yenglaga kaigino kapide kapkano chak charingaida kapapati asi hairaga punsibadu makut namaduna laijigi mapidu taithokpirai laijasu atat akam laitana singtharakliba pirang singdu makhutuna taithokpa yaurei punsibana mu kaigino nangna kapise kaisum nate sum kamninglakpa laija aise yam hainadrabo laijadu tumina thamoida kappagi masada fungatli soru sangna hondoklaga hiktuna hairei dada adumaina haino punsibadu nokfet tawraga hoiba chakse hana fazana charase aduga wari sanarase laijadu pirangtana thumatlaba mamit aniduna punsibada yenglaga dada ai kainomta hange sengna khumbiro punsibadu chapleplaga laijada munni yenglaga khumge laijadu mamittagi mapidu sasa taithokladuna tablapna hairei dadagi khangnaba nuksinaba nupi leibra